India da nongma khaktada tamthiraba laina laisat asigi case lising kuntaruk ka chamnga sukna taruk thengladuna apunba case lak taret ka lising maudramanga ga chatruk sukna manga YAOKHRE haina Union Health Ministry na hairi haukiba pung kunmari asigi manungda mioi samri ga humdramanga sikhiba ga loina sikhiba masing lising kunma thoi ga chatruk kunthani thoi YAOKHRE Maharashtra na khwaidagi masing yamba case thengnari mathangda Tamil Nadu Delhi Gujarat Uttar Pradesh Karnataka aduga Telangana na matungda inari Laisat asina nabadagi phagalakpa changna chada 62.42 yaure India si malemgi tamthirabalaina laisat asigi case khwaidagi yamna naba ahum suba leibak oiduna United States aduga Brazil gi hek matungda inari Laisat asi layeng badachuna badrakni hariba Ramdi Sivir aduga Tosili Jumap hidak watpagi khudong chadaba mayoknariba siga mari leinana Maharashtra lengakna life saving drug phangana bahonagani haiki Maharashtra da positive case lakani ka lising kunthaga chamnga maudrama pan leiri haina data na palli tamthirabalaina laisat asina malem gyona mamang sahi gi athengbada China dagi sandorokpa horakhiba adu dagi hujik phawda mioi lakh manga ga lising yankhai mari sikhre aduga launa ganba laisat asina naba mioi crore 1.22 laikanari aduga atopa pawamana ahal amagi ATM card sinaduna lupa lakh 6.5 lakthoklamba mioi ani phare Pension Panglaba Halama, ATM Butta Mateng Pangba Saduna, Haladugi ATM card Lauragan Numit Kudingi Lupalsing Kun Kunsing Toktuna Nungai Topamio and it Wal Pulsna Pare. Presna Pangba Pauda, Kangabok Patu Mayelikai dagi, Mio Amana Mahaki account dagi, Masagi ATM scene Aduna Numit Kudingi Sel Tole have a complaint about police at Hangalapatagi, police na Kongu Lirabamatum, Mio and Edu Pava, Namkivani. Togdosigamari Lena Paravamio and Edudi, Lilong, Tamyai dagi Feroz Khan, Sahin Kuntaundoi, Apokba, Mantusar Ali, Amadi, Lilong Usoi Popi Maka, Powerhouse Manatagi, Hamidun Rahman, Apokpalai Kidaba, Muhammad Kawi. Wahung Pahung Satabada Makoi and Hina Wangjingi ATM Boot Amadagi, ATM card Amapanki, Haribakar Adu Ahal Aduna, Tawal Disi Mamang the Leba, ATM Buta, Selo Tokna Honaringeda, Mating Pangba Saduna, Ahaladugi pin code na singba tumina Kangdok Labamatung, Wangjingi ATM Butagi Pankiba card Adu, Ahaladu the Peak Rabamatung, Ahaladugi card Aduna, Makoina Pahoraga, Senpam Singadu, Singtopani. Senpam Singadu Numit Kudingi, Kaksing, Yaripok, Amade, Impal na Singba from the Leba, ATM But Singdagi, Numit Kudingi Lupalising Kun Leptana, Numit Kuntani Toini Singtoki. Masida petrol pump da su thau hanbada lupa lising kunipan ga chauhum humdra sinaki makhoi ani na ahal adugi bank account dagi lupa lakh taruk ka lising humphunipan ga chauhum humdra lauthokre hairi pharama mioi sing adu police na kota puthokna ba sem sakhre aduga yamna nungai ba pawamana Gyanendro Ningombambu Hockey India gi president hapkhre Hockey India gi office setting president oina Manipur gi Gyanendro Ningombambu hapkhre Masi Hockey India ki President Muhammad Mustaq Ahmad na July 3 ta mahaki lanai gi amadi imung manungi commitment sing na maram oiraga mafam thadokhibadagi Hockey India gi emergent executive body meeting ngasi pangthoktuna Ahmad ki pham thadokpa adu ayaba pikhi Hockey India executive board na masigi rules and regulation gi makhada Hockey India gi senior vice president Gyanendro Ningombambu anoba office setting president oibada ayaba pikhi Hockey India executive board na MD Mustaq Ahmad na Sana Khonababu Saukhat Hanaba Honaramba Thodang Singda Apenba Phongdoki Tarobada Paobilai News Reader gi video yengbiri bu khuding mapu thagachari